mayam khitang thuna pajarake munna tabiu. Ngarang numidang pung mapan makairom tabda Rims Hospital Lamphel gi gaini ward anaba hangba lakpa mioi ama Rims security na changba thingbagi wahauda anaba hangba lakpa nupa aduna security tamna nongmai chatlaga kapada security da palhau dabadagi atoppa patient party amada panbadagi sokpadagi hospital asida laikanna khre hairi. Nongmai kappa equis ngarang numidang athengbada Lamphel police na phare. Faraba mioi adugi maming C.H. Romesh 38 years apokpa khomai kawi khurai soibam lekai dagini soklaba mioi adugi maming Thaudam Chinglemba 25 years apokpa ingau chaubi kawi lamsang haibong pokpi dagini mahaki oi thangba khujengda maru ama panbadagi Rims Orthowarta laikanari hairi. Haujikidu oi thangba khujengdani ko soido thokdok asigi matangda press na phangba pawda Rims ta anaba hangba lakpagi matam numidang pung 4 phawbani gaini ward ki oina matam asida nupa amata changba yadaba matamni thokdok asida senariba Romesh na ngarang numidang pung 4 makhairom tabada mahaki nupi Merina ga punna gaini da layang libi Merina gi mase singjamai chongtham likai da leibi ningombam Surjalata Devi 48 years gi anaba hangba lakhi matam adu nupa changba yadaba matam oibadagi Romesh changhandana Merina changhanki maduda Romesh na namduna chat changnaba honabada Rim security na thingbadagi Romesh na hospital asida thabak taubi nupi ama kauthoklaga changnaba honabadasu thingbadagi ngaihak ngangnaraba matung changki mahakna ward-tagi tholaklaba matungda nongmai chatlaga security tamna nongmai round ama kapsinki maduda security da palhogdabadagi angang unabagi leibi amagi mapuroiba chinglembada pankibani hairi.